Haukiba numinani humnido isiksi. Anaiba isingda lotuna laiba ngagum yeknaba makhelangde. Adubu machi machi khudingi lona lona ihau sagatpadi leplamde. Chawkraba Royal Library duda Monado librarian oina hable. Merabagi yathangna leifam chafam phajana sillaga thammi. Monagi mabungi wariso hauziki oinadi namsinduna thamli. Adubu khanabadi lepte miya mangda chin mensinduna leirabaso. Pham chawba singi maong maril taana thamliba chak chafamduna mayamdu mahai mahai chak chanari. Monaga Liogana table amada family aduga boy Robertna table amada family. Leo di kay suoibanate Royal House ka mari lainadaba mini adubo mana chawbasi ningthaw oiriba mairabadagi suhena wazaw ngangi. Ngasi makso migi chak chafamduda changlaga monagi nakta sru nairi. Sorry do kuimalida. Themandana themna waga amta laisilaktra haibani nangbo. Khra sarodi yarik pharu kaidorage. Mona khumde magi chak chafam thokpa chari. Haina Leo makha tarai. Aina police ta aga tamobo fahan badongna nangna engonda paise kaigino haibani. Hoine yengsinba lakpada aisu yawi. Adubu ai noigi yumdani haiba khanglaga lakpasu natteba. Yeknaba mase lan soknaraga iralaisadaba aibu nangna dandi pirise nang phatmande ko ibema. Chabeng nganglibaduda mona chak tu chasin mayadre. Pairam bispundo fat thamlaga Leo da yengle. Yengladuna kawi. Agyamcha Mingo du nupa du nokre nokmi khumlei. How ta da bukuire amuka suko pinam ta khumge. Matawduna mona makok haifet hairamlaga spoon do paikhatlaga chaba mu hokre. Handang muksu machindu tapna khumlei. Hui da phau chai thainge yetabani. Aidi mini. Agyam chagi wari do kona tapna sase. Asai da ngak tang pothabirchu. Itap tap na hairakpat oibana Leo khumge tawo machinda umsinkre. Ikai bagi wana tana kizaba amasu yauribani. Mana mari yetluraba wanado hena saurani khanmana kiri. Waridi yamsana ningle. Adubu monagi waduda makhataba ngamda. Phamlambadagi phok hagolakle. Hagwatna hairami tapna. Charo. Wadu hairamlaga hutlai thoklaga prap lakle. Table ahum mari kanaraga famliba. Matau anidugi manakta phat amuk changsilaga phamnare. Makhoi manak phamlakpaduda boy Leo do onsilai. Uphak sakhaina phobado tanthopirabo. Wadu taraga Leo sawning khumi. Bevarde yansilai. Ayam cha swaida ngaktang pothabiru sogain. Wahaiduda boy nonglei. Roberti nonglakte sanari bawari du phau yaudi. Magi thokpa phone duda kainu munni yenglaga lei. Leo boy de yenglaga makha tarai. Mitsoda haibi pietna chengsan bidugi plan da nupiga loi kaina dore. Sidi yam ti sawning ngakore boy. Boyna kaina naba amalai do yam pharabani. Aikhoi gidi kaina jage haiba bu leite. Nang sunarai bak phai kaina gera thungna gera amadi leire. Apon sigi nupiga loina raktriba nupa duso mama fabiduna sembi khidana permanent sil namkhre. Ai khaktani swaide single lauraga hui khong leirise. Mangda thammi bising glass to yauma machinglaga Leo thausa da pakhumpi. Nangi de ina makhala thamamani. Wahai da boy nokmi khangingna. Kanano masak fazabra. Leona Sakiwa de khangre. Nupi do budi Home Minister Kunjogi macha nupi duni. Nei man kidana subtract na rabi amalai bado. Wahai du taraga boy khanglaw lawri. Haina de ko saktuga Kamrik bonda laiba hingchabi maladana. Chalo thirasune sep chumna kuthiba koijage. Haina de daw thumge yaroi. Mana khanglaw lawbado Leo dindo I. Adubo nakanda phamlamba Robert ani dugi matawdo yaningdraduna chairi. Noi ani Royal House ai tanthoni. Wangangan kidraba nupaduna chairakpaduda ani do ansinuna noksili. Nokladuna hairi boyna. Haina aigidi khadang kanbanina amadi fangkiba yai. Nangdi kamdawno. Nang kamdawgi haibanoba. Nangi thawai oiriba ningthawdudi nupi thikre. Nanga som napnadana leiba yararoi. Nangbu kamdawgi haibano. Nangi khanbadane ai saka sawa sangdrabani. Nungthil tap tai tongthoaga hingda nangi wakhal khali. Chagat naba matawduda Robert boy da paini yingi. Ani dugi maya higatuna makhut khubak ani do
ꯐꯨꯅꯗꯨꯅ ꯅꯣꯛꯂꯤ ꯑꯣꯟꯊꯣꯛꯄ ꯉꯥꯛꯇꯅꯤ ꯃꯤꯠꯅꯥ ꯁꯤꯡꯕꯗ ꯅꯠꯇꯅ ꯆꯒꯠꯅꯕ ꯑꯃꯁꯨ ꯌꯥꯝꯅ ꯀꯜꯂꯤ ꯃꯇꯥꯡ ꯃꯇꯥꯡꯗꯨꯒꯤ ꯑꯣꯏꯅ ꯁꯛꯂꯣꯟ ꯄꯨꯕ ꯍꯩꯕ ꯉꯥꯛꯇꯅꯤ ꯑꯅꯤꯗꯨ ꯅꯣꯛꯂꯒ ꯃꯣꯏꯒꯤ ꯊꯣꯛꯄ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯇꯥꯟꯖꯥꯗꯨꯗ ꯔꯣꯕꯔꯠ ꯐꯣꯟꯗ ꯇꯨꯃꯤꯟ ꯌꯦꯡꯂꯕ ꯃꯃꯤꯠꯇꯣ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯣ ꯏꯟꯁꯤꯜꯂꯛꯂꯤ ꯂꯤꯑꯣ ꯐꯠ ꯂꯩꯊꯣꯔꯛꯂꯒ ꯀꯩꯗꯧꯔꯒꯦ ꯋꯥꯍꯪꯗꯨꯗ ꯔꯣꯕꯔꯠ ꯃꯉꯛꯇꯨ ꯏꯜꯂꯛꯏ ꯐꯣꯟꯗꯨꯗ ꯌꯦꯡꯉꯨ ꯍꯥꯏꯕꯒꯨꯝ ꯊꯤꯟꯊꯕ ꯇꯧꯗ ꯂꯤꯑꯣꯁꯨ ꯐꯣꯟꯗꯨ ꯐꯠ ꯄꯥꯏꯈꯠꯂꯒ ꯕꯣꯏ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯃꯤꯟꯅꯩ ꯕ꯭ꯔꯦꯀꯤꯡ ꯅ꯭ꯌꯨꯁ ꯊꯥꯗꯨꯅ ꯏꯔꯤꯕꯁꯤꯡ ꯑꯗꯣ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯞꯅ ꯄꯥꯔꯛꯏ ꯅꯤꯡꯊꯧꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯁꯤꯖꯒꯤ ꯂꯩꯀꯥꯏꯃꯛꯇꯗꯒꯤ ꯗ꯭ꯔꯒ ꯐꯥꯕꯁꯤ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯃꯤ ꯑꯃ ꯇꯥꯔꯤ ꯍꯥꯏꯗꯨꯅ ꯀꯪꯂꯩꯄꯥꯛ ꯅꯦꯇꯤꯖꯟꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯋꯥꯔꯤ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯆꯃꯝꯅꯕ ꯑꯁꯤ ꯀꯣꯛꯅꯕ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯊꯤꯒꯠꯄꯤꯔꯒ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯕꯤꯌꯨ ꯂꯣꯏꯅꯅ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯁꯀꯤ ꯃꯇꯥꯡꯗ ꯏꯅꯤꯡꯊꯧꯅ ꯀꯥ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯕ ꯍꯥꯏꯗꯨꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯄꯥꯕ ꯂꯣꯏꯕꯒ ꯃꯈꯥꯗ ꯂꯩꯔꯤꯕ ꯏꯔꯤꯕ ꯅ꯭ꯌꯨꯁꯇꯨ ꯑꯃꯨꯛ ꯄꯥꯕ ꯍꯧꯏ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯃꯗꯤ ꯅꯤꯡꯊꯧ ꯃꯁꯥꯃꯛꯀ ꯂꯣꯏꯅꯅ ꯍꯌꯦꯡꯗꯒꯤ ꯑꯅꯧꯕ ꯄ꯭ꯔꯣꯇꯣꯀꯣꯜꯁꯀ ꯂꯣꯏꯅꯅ ꯅ꯭ꯌꯨ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯁꯇꯦꯝ ꯃꯤꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯖꯅꯕ ꯔꯣꯌꯦꯜ ꯃꯦꯟꯁꯟꯗ ꯃꯤꯇꯤꯡ ꯐꯝꯒꯗꯧꯔꯤ ꯈꯪꯍꯧꯗꯅ ꯊꯣꯛꯂꯛꯂꯤꯕ ꯋꯥꯔꯣꯜ ꯃꯌꯥꯝꯗꯨꯅ ꯑꯍꯨꯝꯗꯨ ꯏꯉꯉꯛꯂꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯁꯇꯦꯝ ꯁꯦꯝꯗꯣꯛꯄ ꯍꯥꯏꯕꯁꯤꯇꯕꯨ ꯍꯥꯟꯅ ꯆꯠꯅꯔꯝꯕ ꯆꯠꯅ ꯄꯊꯥꯞꯇꯣ ꯌꯥꯅꯤꯡꯗꯕ ꯂꯩ ꯍꯥꯏꯗꯨꯅ ꯄ꯭ꯔꯨꯞ ꯄꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯩꯔꯥꯕꯒꯤ ꯃꯐꯝꯗ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯀꯩꯁꯨ ꯂꯩꯇꯦ ꯍꯥꯏꯕ ꯈꯪꯉꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯃꯊꯥ ꯁꯥꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯂꯩ ꯄꯨꯝꯅꯃꯛ ꯃꯤꯠꯁꯨꯗꯥꯒꯤ ꯈꯨꯠꯁꯤꯟ ꯊꯧꯔꯥꯡꯅꯤ ꯃꯩꯔꯥꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯃꯩꯔꯥꯕꯕꯨ ꯂꯥꯟꯅ ꯎꯈꯤꯅꯕ ꯊꯧꯔꯥꯡꯅꯤ ꯍꯥꯏꯅ ꯅꯨꯃꯤꯠꯇꯣ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯈꯜꯂꯨꯕꯗ ꯃꯊꯥ ꯁꯥꯗꯕ ꯉꯝꯗꯦ ꯅꯨꯄꯥꯗꯣ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯌꯥꯝ ꯃꯥꯡꯗ ꯆꯣꯞꯄꯗꯤ ꯌꯥꯗꯕꯅ ꯃꯤꯇꯤꯡꯗꯣ ꯆꯠꯅꯕ ꯇꯞꯅ ꯂꯣꯏꯁꯤꯜꯂꯤ ꯔꯣꯌꯦꯜ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯌꯥꯎꯗꯕ ꯌꯥꯗꯕ ꯃꯤꯇꯤꯡ ꯑꯣꯏꯕꯅ ꯂꯥꯏꯖꯁꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯂꯣꯏꯁꯤꯜꯂꯤ ꯑꯁꯨꯝꯅ ꯐꯝꯅꯥꯏꯕ ꯀꯌꯥꯒ ꯐꯝꯂꯒ ꯋꯥ ꯈꯟꯅꯕ ꯊꯧꯔꯝꯁꯤ ꯌꯥꯎꯕꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯗꯨꯅ ꯃꯁꯥꯗꯣ ꯏꯔꯥꯡ ꯂꯥꯡꯖꯩ ꯁꯣꯝꯗ ꯃꯩꯔꯥꯕꯅ ꯄꯤꯁꯨꯝ ꯏꯁꯨꯛ ꯁꯨꯛꯂꯒ ꯂꯣꯏꯁꯤꯜꯂꯤꯕꯗꯣ ꯎꯕꯤꯕ ꯅꯠꯇꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯃꯃꯨꯛ ꯄꯨꯊꯣꯛ ꯑꯃꯃꯨꯛ ꯄꯨꯁꯤꯟ ꯆꯦꯟ ꯆꯣꯡꯗꯨꯅ ꯂꯣꯏꯁꯤꯜꯂꯤ ꯎꯄꯨꯗꯒꯤ ꯐꯅꯦꯛ ꯑꯃ ꯐꯤ ꯑꯃ ꯄꯥꯏꯔꯒ ꯃꯩꯔꯥꯕꯒꯤ ꯅꯥꯛꯇ ꯇꯤꯡ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯏ ꯅꯨꯄꯥꯗꯨꯅ ꯈꯨꯝꯕꯤꯔꯛꯂꯗꯒꯨꯝ ꯍꯔꯥꯎ ꯍꯪꯂꯨꯏ ꯌꯥꯝꯕꯣ ꯑꯅꯤꯁꯦ ꯆꯥꯟꯅꯕ꯭ꯔꯥ ꯐꯅꯦꯛ ꯃꯄꯥꯟꯅꯥꯏꯕꯤꯁꯤ ꯌꯥꯛꯃꯟꯕ꯭ꯔꯥ ꯐꯤꯒꯦ ꯃꯥꯟꯕꯤ ꯑꯣꯏꯅ ꯁꯦꯠꯂꯨꯔꯥ ꯍꯥꯏꯅ ꯅꯨꯄꯥꯗꯣ ꯌꯦꯡꯗꯃꯛ ꯌꯦꯡꯂꯛꯏ ꯈꯨꯗꯥꯡꯒꯤ ꯒꯥꯔꯤꯗꯨ ꯁꯤꯖꯤꯜꯂꯒ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ ꯃꯇꯧꯗꯨꯗ ꯅꯨꯄꯤꯗꯣ ꯆꯞ ꯂꯦꯞꯂꯒ ꯌꯦꯡꯂꯛꯏ ꯁꯥꯎꯅꯤꯡꯕ ꯃꯤꯠꯇꯨ ꯄꯩꯔꯒ ꯃꯥꯒꯤ ꯃꯇꯧꯗꯨ ꯅꯨꯄꯥꯗꯨꯅ ꯍꯟꯅ ꯐꯥꯎꯕ ꯍꯦꯛ ꯌꯦꯡꯕꯤꯔꯛꯇꯦ ꯍꯟꯅ ꯌꯦꯡꯂꯝꯗ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯆꯠꯈꯤꯒꯦ ꯇꯧꯏ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯅꯨꯄꯤꯗꯣ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯃꯩꯔꯥꯕꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯐꯥꯏ ꯑꯁꯨꯝꯅ ꯍꯦꯛ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯇꯧꯗ ꯅꯨꯄꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯍꯟꯕꯅꯤ ꯍꯟꯗꯛꯃꯨꯛꯁꯨ ꯃꯩꯔꯥꯕ ꯏꯈꯪ ꯌꯦꯡꯂꯛꯏ ꯂꯥꯏꯖ ꯋꯥꯗꯤ ꯉꯥꯡꯗ ꯃꯈꯨꯠꯇꯨꯅ ꯄꯥꯏꯔꯛꯄ ꯐꯤꯗꯣ ꯁꯣꯐꯥꯗꯨꯗ ꯇꯞꯅꯃꯨꯛ ꯊꯥꯗꯈ꯭ꯔꯦ ꯑꯗꯨꯒ ꯃꯩꯔꯥꯕꯒꯤ ꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯛꯏ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯅ ꯌꯦꯡꯉꯤ ꯃꯇꯧꯗꯣ ꯅꯨꯄꯤꯗꯨꯗꯤ ꯃꯩꯔꯥꯕꯕꯨ ꯌꯦꯡꯂꯝꯕꯗꯒꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯃꯩꯔꯥꯕꯒꯤ ꯃꯑꯣꯡ ꯁꯨꯝꯗ꯭ꯔꯕ ꯐꯤꯕꯝ ꯆꯥꯗ꯭ꯔꯕ ꯇꯥꯏꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯏꯁꯧꯅ ꯀꯜꯂꯤꯕ ꯇꯥꯏ ꯄꯨꯟꯕ ꯐꯥꯎ ꯍꯦꯛ ꯍꯩꯇꯦ ꯋꯥꯍꯩꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦ ꯅꯨꯄꯥꯗꯣ ꯂꯥꯏꯖꯒꯤꯗꯣ ꯇꯥꯏ ꯁꯦꯝꯒꯦ ꯇꯧꯕꯅꯤ ꯈꯪꯂꯗꯨꯅ ꯈꯣꯟꯖꯦꯜꯗꯣ ꯋꯥꯔꯞ ꯍꯥꯏꯔꯛꯏ ꯅꯊꯧ ꯅꯠꯇꯦ ꯑꯩ ꯁꯦꯝꯒꯦ ꯁꯤ ꯍꯥꯏꯔꯒ ꯃꯁꯥ ꯂꯩꯊꯣꯛꯈꯤꯒꯦ ꯇꯧꯏ ꯃꯔꯩ ꯇꯧꯔꯤꯕꯗꯣ ꯎꯕꯗ ꯂꯥꯏꯖ ꯃꯩꯔꯥꯕꯕꯨ ꯈꯪꯐꯥ ꯐꯥꯔꯒ ꯆꯨꯝꯅ ꯂꯩꯌꯨꯀꯣ ꯍꯩꯇꯅ ꯍꯩꯕ ꯁꯥꯅꯨ ꯌꯥꯝꯕꯨꯡꯅ ꯇꯥꯏ ꯐꯩꯖꯩꯁꯤ ꯄꯨꯜꯂ ꯆꯠꯂꯗꯤ ꯃꯤꯅ ꯎꯔꯒ ꯑꯩꯅ ꯀꯩꯝ ꯌꯦꯡꯁꯤꯟꯕꯤꯗꯕ ꯃꯥꯟꯈꯤꯅꯤ ꯑꯩꯕꯨ ꯃꯧ ꯐꯠꯇꯕꯤ ꯇꯥꯅꯕ ꯁꯤꯟꯕꯤꯔꯛꯀꯅꯨ ꯇꯨꯃꯤꯟꯅ ꯂꯩꯕꯤꯌꯣ ꯇꯥꯏꯁꯦ ꯐꯖꯅ ꯄꯨꯟꯕꯤꯒꯦ ꯑꯉꯥꯡꯖꯥꯎ ꯆꯤꯟꯍꯩꯕꯤꯗꯨꯒꯤ ꯋꯥꯗꯨꯗ ꯃꯩꯔꯥꯕꯗꯣ ꯈꯨꯝꯅꯤꯡꯂꯨꯗ꯭ꯔꯦ ꯃꯗꯨꯒꯤ ꯑꯍꯦꯟꯕ ꯃꯊꯥꯅ ꯃꯀꯣꯛꯇ ꯃꯩ ꯍꯧꯔꯕꯅꯤ ꯉꯥꯡꯅꯕ ꯌꯥꯔꯣꯏ ꯏꯟꯊꯣꯛꯂꯨꯕꯁꯨ ꯑꯅꯝ ꯀꯜꯂꯛꯀꯅꯤ ꯈꯪꯕꯅ ꯃꯩꯔꯥꯕ ꯃꯔꯩ ꯌꯦꯠꯂꯛꯇ꯭ꯔꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯃꯥꯏꯗꯣ ꯅꯥꯀꯟ ꯑꯃꯗ ꯇꯞꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯂꯥꯏꯖ ꯃꯃꯣꯟ ꯅꯣꯛꯅ ꯃꯩꯔꯥꯕꯗ ꯌꯦꯡꯉꯤ ꯈꯔ ꯍꯦꯟꯅ ꯅꯛꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯒ ꯃꯩꯔꯥꯕꯅ ꯄꯨꯜꯂꯝꯕ ꯇꯥꯏꯗꯣ ꯇꯞꯅ ꯂꯧꯊꯣꯛꯂꯒ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯅꯕ ꯍꯣꯠꯅꯩ ꯅꯨꯄꯥꯗꯨꯅ ꯋꯥꯡꯃꯟꯈꯤꯕꯅ ꯐꯖꯅ ꯂꯥꯝꯕ ꯐꯪꯗꯕꯒꯤ ꯑꯋꯥꯕꯁꯨ ꯃꯥꯌꯣꯛꯅꯔꯤ ꯈꯨꯅꯤꯡ ꯍꯥꯏꯐꯦꯠ ꯀꯥꯡꯂꯗꯨꯅ ꯄꯨꯟꯅꯕ ꯍꯣꯠꯅꯔꯤꯕꯗꯣ ꯈꯨꯅꯤꯡ ꯀꯥꯡꯕꯒꯤ ꯍꯧꯅꯁꯥ
masado hairi stowi yengdrabasu khangle matawdo yekna bini khanne inthoklabasu mabu awaba piningde magi mangnaba tawi khalabasu mana waba uraga thamoido hekta sonthabagum phawalli wakhal amada ngayak sur neiraga khalamlaga meraba laisadadi yengda masado khasik nontharakle makokki saruktuna nontharakpada khoning kangdrabasu laisana irai laina fangle nupadogi matawda laisigi maithongda mangal naiba minok amana hangchit langli mabu yengdana leithoktana leiribado amuktang nushini yenglammi aduga midyengdo taida thamlaga makhut machaduna tapna loli itap so khonjal du nok mi hairei langban gi yaklaba maisara ingagi kallaba nongsura ingen gi numshiba nongdikla wakching gi unhi chenba liri nami ba malangla thamoi gi thongjaw nam khaiduna thamoi da ngan thoibadi nungsibana thogal tongge ko marau chawa makhoyambo mai on thoklaga leiramba nupado laisada munni yingli ta thot pichimbal na lingba ta singna nushi saitya duda makso wakhal choiraba angawba hege ohelli mana yingna laisa ya tondo khasik uhallaga noglei nokna merabagi thawak duda khangin inlagairi yare loire ayi ubada ngawdana ga tawrido horen halaga phasna gyan ta na ngawroba hawzikidine yambungi na nai achan mayam duna ne ngai horabani wadu taraga mairaba manglambadu gyan satlai khalluba wakhal dudagi gyan tarakpada pisumani do sukpa mu hokre arai ke suklaga laisada amuktang yinglami pulliba taido makhut na haifet semlaga khonglei thuna thokre mairabana thongzali okibado laisa nokmi yeng hori wakhal na lumthar halaba thamoi dagi noglakpa minok amaga loinana meeting room duda family ba makhoi khara do ayambana mitsuda gi mi ngaktani pochel seng ba mairaba gi mi su yaudabani nate ngasi su mi loina su na tilli rectangle shape ki table duda khwaidagi makokta tongan leiriba chokri duda mairaba fammi magi oi thangbadana laisa family aduga mairaba gi yet thangbada mitsuda amadi rocky family miyam tilibadu ubada laisa di masado normal oidre pakhatpa thakatpana isingda thakta thai han boibana so mabu khasik mipai hanbani Mabemma gi thodang chapchana loba ngamba seasoni apang basingna khangludaba khaktani ngayak asumna wad apa yengnaramlaga merabagi ahum subada phamliba CM do tapna walakli merabada respect utlaga taplap nairi sir mail do tharakpa topic adugi ahanbada leiba wari ado royal protocol gi matangdani masibo kamdobano sir magi wahido meraba pakhum piba nangdringe mitsudana khumgadabagi chimbal kanglei magi matau uraga meraba makhutna kana uhanda mitsudagi makhutta khangpai paisilei mama ibe mado mitna di yinglakte adubo merabagi matau khanglaga kathoklamba chimbal do tapna umsinkre meraba mamagi makhutto tapna mulok thoklaga chumna thamlaga mayam don silagli royal protocol haibadudi royal family khaktani inagadaba rules ne masida outsider yauna khanabagi mathau tade mayamda khangninglabso royal house ki news ngaibiu loina na tharakliba mail do royal office na munna yenghodabagi pankiwa wafamni masi hairaga matangsida wafam solution ge thabat kakhibaduda mayamda tumin leine adubu marai kanba kunzo famna aduma hairi royal house ka ikhoi legislative assembly member singa punna chatminabu oibana masi rule sembada aikoi gi opinion khara tajaningi royal house ruler ni matagum kusi tawbasi yajaningde isam samna hairabada leibak amagi maru oibaning thawna icham chamba background leitaba micham ama luhongbasi miyamgi aningbagi wangmadani haisaningi thawrang sinbadi makhoini adubon khatuna amu chairakpaduda miraba nokninglei nokningdana noklei natondagi sor macha ama kamthoklaga loina na wadingangda mitsuda da yinglei adubu mitsuda michina fo yinglakte karisu khangdaba matogom tuminale royal family gi manungda leiriba amotpado miyamangda khanganbani yadabana
Mairaba khudaki oiba wakhalda thokpa wari ama semlaga Kunjoda onsilakle. Ai ningthauni pride wangbadi tara trakhangdi adubu haige aingonda watpa leite background yengleso Mairaba makhut ani do haifetang fandoklaga nongmi adumak tablap haire noisu urisini matauda kunjo mamaido tamna non thakre haina Mairaba chumna muk leiraga horisu makhatai awatpa leite ba aingonda afaba background gi chanafam leite aduga aina ningthawreso aigi hakchang de chelibi igi machusi angang bane aduga nakhoina tha khaidokliba aigi loinabi magi hakchang de chelibi isigi machusu angang bane masina takpadi ma ai khenaba leite aikhoi animal miyoi bane amatani hairakliba wahaiduda mayamdu loina chap yungle Mairabagi sauning mamanba khonthok aduna mayambu leita handre adubo tanja icha chada Mairabagi oida famlibi laizadi nokmi Mairabada yengi kari khalibano haibadi masa khaktana khanglagani warido amaromda chatkidawre khanna mitsuda kunjoda yengle anido michanabaga pirakliba ingitto khangladuna kunjo haipetang khawdemlaga Mairabada mu ansilakle sumdawbani royal protocol gi matangsi ining thogi apama maongla sembiyu mayam sigi mathakta aikhoina hena khangjaningbadi new political system haibagi matangsidani mamangdagi chatnaraklaba political system si kari asoiba leiraga semdoknaba takpirakpano masina takpade aikhoina asoiba tawre takpani adu oiba tarabadi aikhoigi asoiba singado proof puthokpirao madoga anauba system si aikoi harauna injage wahaidu taraga Mairaba nokthorokle khonjel horap nokthorokle mayamna nokninglure matau singado magi matausu mayamna loina yingne laizadi ingaw ngawi mamituna Mairabada pailap yenglaga khalli ngor zal sinu pasiwa aina sonda pakhatpada kalapsa chengkhaire aduga mana noktana tawini mina wa am haiba yade kariginoba mana pangauta noklise yengna Mairaba phamlambadagi tapna hawatre khongkap amani thangdoraklaga minister sing ikoina phamliba adomlomda khongthang tapna thanglaga mayamdugi tungda tablapna lakpa hore ngayaki mikuptudi magi khongthangda khungup adugi kok lawu makhol natta ka aduda atopa khonjel amata tafa fangdi magi matawdo makhoi khradi kiraduna mamai singdo luktharaga le ngayak asumna tumi leramlaga Mairaba chana hairi nokmi tablapna proof leite leifam su thokte noina lona tawba thabakta karamna proof leini noigi natung inaradi proof fangba yai adubu royal house ki mathau chillaba phamnaiba singna noigi tung inaba matam leiti adum oinamag isumangda hoba sandramukhi aduna laimaida kenkibadumadi ai sumit panbanina hektu thoglure si hainaga mamituna mitsoda da yingli magi matauda mama ibimadi sauning bada loire nakanda phamli barokina mama bo fathabu oina makhutu tapna paisile mana saubo uraga Mairaba nokmi mamaido tapna lei thorakle makut anido pocket ta humlaga tapna thangliba khongthang duga loinana makha tarakle anau political system du haige masi political system maknati adubu nakhoina sotharaba mafamsing ado aina point out tawthoklaga nakhoibu cheksanaba khangan mani wahaidu hek hairakpaga mayam marakta famlamba chief secretary do makhuna paiba pen do chemai da fathamlaga Mairaba na makha tarakpa ngairi Mairaba drug case chinnabe miyoi MLA oisano even home minister fa oisano khudak resign tawgadabani wadu tawada kunjo sor khangting thingi Mairaba su tapna makha tarai department khudingi director ama hektana thabak lobada nakhoi masen tathok tasin tonaraga tongan basen charamlaba khudak ta thabak thadat kadabani handa mukti mayamarakta famlamba education minister do thata hairei adudi haibigano makhoidagi sel khra chabaduna aikhoi subota praja miyamda muk yenmani makhoidagi lowdrabadi aikhoi bot toklani nupadagi wahaiduda Mairaba ting na khumai toklagana minister oidredana Mairabagi wahaiduda kadomdagi no laisado nokninglaktuna khonjeldu khazak thokna nok thokluri mitsudadi sauning leibaga laizana noklakpaduda mamitu phaise yingsilei manengi midingduda laizana noklambadu chaplepnaga mamaido tapna no thakre political system da sothariba saruksi
war on drugs amadi anti-corruption cell gi matangdana henna focus piri. Nasigi oina di anido khaktada oina pukning lupsilaga mahai meeting di loishinkre. Chana bagi mahai sem sanarai. Meeting room dudagi makhoi mari na tholakpado gat khara na ngaklaga thorai. Thongzil hek yaurakpaga mamangda chatlamba Mitsuda chaplepki. Mataududa maningda lakliba uhumdusu mahai lepli. Mitsuda mairabada sat onsilaklaga khonjali kanda. Royal protocol assembly dabo already karigi family punna chatpagi mathau tai. Kanadaba politics ki meeting sida ai thabak silaliba karigino. Hairakliba warduda mairaba nokmi mamagi nakong mayada changsilaga nason pikna khummi. Mahangdu imasigi khudombiduna imasigi nasada thillaga hangzo. Aduga nachagi maikaidagi masimasu hangbiyo. Madudi royal protocol sembada karigidamak tharoi ahamba politician mayamgi mamangda semgadabano. Mitsuda prok chakle miyam mangduda asawbadi uluba yadabana mamito khaning le mairabada yengna pakhum amatta piramda mafamdudagi khonglei thuna thokre rokisu mamagi tungda ta inakre aniduna chatkrabada mairabasor amuktang thinglaga tamna hontharakle ngehaki mamangda oikriba mato sawatkiba kayaduna sor honba iwa warurabani adubu tamna fatharakle thoklesi haibugo masado laisada haifet laiselamlaga khongthang bahongge tawi tanjada kadomdagino linda noklaga ta changlei kaurei mairabada yamboa mairabadi ngagluri ingangangna khumi linda noklaga amtanga kino aine kananong puri si hani yengkho si haiduna masado nakal amarom dalai thorakle mairabaso haifet cheptharaga yengi